Manipur gi apunbagi saktam sagatnaba honabada khundaminariba furup khudingmakna amatta oiba thaudang yaminasi furup amana awaba tarpa matamda atopa furup singna yengduna leiba manba thawong satharak payaurapadi laibak thibani lamdam asida immigrants singna pirakliba saipu singase aikoi amatta oina thengnaminasi haina Patriotic Writers Forum Manipur gi Secretary Rakesh Nauremna phungdokre wafam singase Patriotic Writers Forum Manipur amadi Manipuri Women's Literary and Cultural Organization Hojai ga khutchamnaraga tha asigi tarani toida Maripu taruk suba NUPI LAL ningshing thouram pangthokkadori Imphal International Airport thadoklam daimikupta PAWF Manipur gi Secretary Rakesh Nauremna phongdokhibani Hojai da pangthokkadori thouram aduda PAWF Manipur gi President Nauroibam Khambalawang Secretary Rakesh Naurem, former Vice President Sobita Mongzam, Light Member Songtham Zibanlata Amadi Yangkhom Baiga Sandrasu Saruk Yagani Rakesh Naurem na makatana phongdokhibada adungai English ngam zamapan kudramapan Manipur da thokiba NUPI LAL da thauna phakiba ima singamadi Manipur gi integrity da singnarak pathaudok kaya da thauna phana sen songkibi ima singbu ikai khunaba utpa oina lakliba December 12 da Hojai gi Govindapur da Maripu taruk suba NUPI LAL gi ningshing thouram ase pangthoknaba thaurang zabani kumja lesingani kunmari gi December 12 da Hojai da khinkiba NUPI LAL gi mitam statue aduda haikat laikat tamduna laioi khrabi thauna pharbi ima singda ikai khunaba utpa lairik phongba NUPI LAL thaudoki matangda Sobita Mongzamna wangangba amadi Hojai lamdam gi social activist Yumnam Renuka Devi amadi Karam Ningol Asem Ongbi Jayanti Anida Kunai Thogaloi Mana Sama Sebika Award 2025 piduna ikai khumnaba utkani haina mahangna makha takhi Patriotic Writers Forum Manipur amadi Manipur Women Literary and Cultural Organization Hojai sangu khusumnaraga ikai laiba December 12 da Marthuga taruk suba NUPI LAL ningshing thouram pangthoknabagi dama Imphal thadomdai mitubni koi haliba ningshing thouram ase December 12 ga ayuk pung 8 khai taba matamda 2024 gi December gi session taragan thoida khimjakiba NUPI LAL ni stage show gi makhong maktada habide Govindapur Hojai da NUPI LAL ningshing thouram ase pangthokkadori han kai hai ba thouram ase handak pangthokkadori ma ro pandamdi ji haugraba imasing kai thona parodi Manipur gi ngangkhai Manipur gi saktam Manipur gi thuma integrity nga na ba honna bada